Hello everyone, mayam ngasigi video asidi Haemoglobin Nemba Watpa Meeoisingda yamna kanagadaba yam thuna Haemoglobin wangkhatlanba mateng pangba drinks ama recipe ama khatang ucharakke aduga mayamna khanbirakpa topic sing sembirakte haina warobigano handakse ai khara busy oibagi duty su punna yamjalakpagi khara farak tabagine aduna hana namgiba video sing upload tawjarake aduga aiga mari leinaba sing ai soidana semjarake ingredients singda spinach palak haibadune sigi pambi se phangbra yengbiyo phangagadi soidana hapiyo do yumlomdadi sise yam phangamdo mandre aduga beetroot simadi soidana main ingredient ne sijima hapiro aduga champra khitang amaga sina manam namdanaba or magi vitamin C gumba phangnabagidama hapani aigi oina yamdabida khara khatang laujare ai mayam takpagi oina adum balance manahan biba yai adum palak khara amaga aduga beetroot tangkhai ma oraju mapum ma oraju kayam semgadabano chang adum chorakpa lobio maru oina ngasigi video asidi hemoglobin yamna nemba yamna watpa Meeoisingda oina recommend tawjage anabagi oina semjare ado si akoina hospital da oragasu patient da yam watle haragadi adum beetroot kumba se champut kumba hawai thongba da hapchanba sumain taro adum pijai ko aigi oina blender ama laujare sida loina hapchanbiro champra hapisina aigi vitamin C su phangnaba aduga ani se masagi oina art ki hoigi lahing manam nambai type ta tawidana haigi spinach sisu aduga beetroot sisu phanaba champra khitang sumjanbiyo hemoglobin nemba khakta nattana atopada sudum thakpa yai marakta palakta vitamin A gaina yauriba singsina aigi strong immunity yam kalhanba anti inflammatories ki properties yawe aduga masina folate kumba iron gumba khogi E gumba walakpa menkhatnabagi saruk yamna yawe aduga palakta atopa nutrients mayama yauri fiber folate vitamin A C K sigumba mayam aduga low calorie yamna oi next beetroot singda yamna kanaba vitamin B9 yawe folate se mana cell grow tawhanba function yamna fajana tawi aduga mana blood vessels sing kaidarakadaba singje control tawraga thamba ngambagi properties yawe sumaina ama chumthokpiyo natragadi mapang jingdo hainadaba yai strain tawbiyo haidi grind tawba loiraba matungda aduga beetroot singsina koigi heart nagadaba stroke kumba leiba sigumba ngakthokpadasu magi properties mayam se yamna yame yam henjana su thakpigano glass ama morning da thakpiro breakfast loraga thaasu yare aduga breakfast adringai thaasu yai champra yawagi nungaite haraga su breakfast matungda natraga breakfast charaga adum chaminaba domain tawbirasu yai sida laijare mahau se ichamdi chamme mabanigi manam khara laibado adu mangaire narigai matamdadi yarigai namdana thaknaba honabiyo kaishu tawroi hapta amamuk thaaga yengbiyo yamna kanabane mayam ngasigi oinadi video se adum achamba ama semjare matungda kanaba video pujarake mayamna aigi channel subscribe tawdaba yauragasu subscribe tawbiramo like share tawbiramo ngasigi oinadi thanks for watching